Pauxida Yumpum Ujbamaru Paukara update Togere STDCM the Manipurgi political party kayagi mihutsingga wari sanakhre. Scheduled Tribe Demand Committee Manipur STDCM the Maitai per Scheduled Tribe list the Charanapa Kongjange Saruga Moena Tongan per political party singing mihutsingga Chalibata Asigitara Hundoida Sanjantong the Labour State Guest House ki conference holder wari sanakhre. Housing STDCM na sang sila Kongjang asigi matang the political party singi wipa wakalon kangtok na bagita magwipa madu pangtok ibane. STDCM ki Vice President Alokindra Singh na preside tawda na pangtok iba. Mipa madu da BJP, Congress, NPP, CPI, CPM, NPF, MPP, RP, Aina Singh ba tongan ba political party tarakani thoi ki mihutsing yauke. Taramadu the Lokindra Hai Mitaipo ST list the Salan Bagimiang Amade, Tausilas the political party could make him singna, Karigo Wakal Iribaki Hyper the Pont of View Ike. Toril the Tassin Gre, Nasi Nung Tilpung Omakaram Tab the Mori Amadi Manmar Anikitanaba, Jeliba Miner Toril the Sahitaraga Turklumki Angama ising the Tassin Kibadage, Tiva Funkitre Ire. Sai Haina Kangaba Kulmanak the Jeliba Miner Toril the Anganga to look Kibani Ire. Labak Tiva Toku the Tiva Pangtan Lady Bagang Pamasa Atukima Mingna Isak Joe say Taragatruk Apopa Hautang Joe San Porgi Lamka Dagine Aribagang Asiga Mamaga Sakul the Imumanugimi Amalita Bayavadagi Laktono Kulas the Labani Hari Yauna More the Labor Tongan Ba CSO Sing Hill Tribal Council More KSO MYC KKL Abadati Atopa Mukana Tibo Kitabak Satari. Quite a police station officer Lautokre. Manipur in a quite a police station, home Amazon quite a police officer 2021 Lautokre. Manipur got the same screening committee among Tini Yang Silaba Maton quite a station. Amazon officer giving adult Lautokipani and Manipur gay DGP LM Kautena Fongtorakle. Quite a police station, home Kagat Kongsong police station, Taubal district. Makokoere aduga Jiriban police station Amazon city police station Paluhes na Anisuba Husung Home Subatare Kongjong police station the DGP Manipur Trophy for Best Police Station 2021 Firagani aduga DGP Award for Best Police Officer 2021 Pinadaba Okrol District Sangsut Police Station the Office in Charge on the Inspector Hobson Sifang Kalle Makong Matang Taraba Police Station Amadi Quite a gift of officer Kimana Ta Asiki Taraga Panda Pangto Kadoriba Manipur Police Rising Take it from the Piragani Aye Durga Irat Pada Pena Zakai Sinba Labak Tibani Okal Handak Durga Puja Irat Pagitorum the Pena Zakai Sinkiba Tong Amatokiba Asinamaram Oregam Yukiada Sounding Ba Nungaitaba Janing the Bakia Torakle and Umang Lai Kanba Upon Balup Ukal General Secretary Jarul Amana Aire Taungasi Pamjada Badaki Natragana Taungasi Pamjabadagi Natraka from Topani Kanbadagi Tokibo and Basujai Adobo Taungasi de Janabida quite a kimparing marangba Taung Amore Taungasina Hindu lining is Sanabi Musum Penagi Machataso Animakta Maring Marangale Madamabadalam dam Asida Pan Kibaning Toaching Amazon Atosing na Ningak Hector Tapsin Rambagi Taung Sing like Hitabanate Adobo Pangtok Toksin Bagi Tong Sing Atoki Mahina Laptam Asida Kundaminaripa Purukang Lupsangi Marakta Sahi Kamul Rodaba Nong Sinatabaki Mais Akoriba Sing Ade Matamatam Gimatumina Pangtok Toksin Nakibasing Aduna Akaiba Tokadabalabadi Rasigi Mirolda Kodun Eloidabane Ining Tok Sandrakiti Kimatam the Penana Durga Puzagi Toggle Sanction Balay Iduna Hauzik Madumak Toksi Harbadi Maring Marangba Amdichanadaba Amuigane, Matamaduking Tone Trakanangam Sinda Haraka Pangtok Torambaka Nasege, Kunmatoi Suba Chaicha Asida Chanadaba Chanabaya the Bakaya Lay Punamakwena Torambadi Tokutapani Anigan Yanmong Napatung Kiatok Sinarabadi, Madula Torapa Yap Afapata Kayasu Kantapati Zungane Marunga Yang Lakamiam Ginatragan for Looking Waridaba, Tawong Sing Pamjay, Downarami Idanatok Sindanaba Ire. Lenga Kimari Lena Amatana Hanna Yang Pidraba Nat Janabigi Toram Puduna Saliba Pera Asai Basingasu Tawiyaba Yadaba Yang Lagato Pangto Piu Natragadi Punamak like a Taminarabaya Ire Pidinga the Ganglatom Beep Fauber Highway Bantogane Pidinga the Ganglatom Beep Paubaki Sarukda National Highway Expansion Kamari Lena the same Kiba Joint Action Committee Maroiba Mipam Ama Pangtok to National Highway Pangtok
sogalaba lam mapusing patak saba compensation pidabaki matangda khana naina khibaka loinana lagliba October 10 tarik ki ayupung taruk tagi October 10 kani pan ki ahindong yai phawba pungni fugani thoi ki highway ban chathana bu warip lawre aina CSC asigi price tan ki cherola mana haire naga flag mandik na batawroi GPRN anesan am ki luching balai kitraba bi horang ki haksang lairon chankre senglaba naga flag pokaidong da lalon ban trakana mandik na batawroi aina GPRN Government of the People's Republic of Nagalim ki Ministry of Information and Publicity ki cherola mana haire amarom da anesan am ki luching balai kitraba bi horam ki haksang asi ngasi ukron da lairon chankre Serola sanahai naga political struggle amasung identity ki mafung oiriba naga national flag amasung constitution jautaba naga solution ado nation am na khakyaroi naga political issue losan na pakona phadai government awaba mayuk nariba ase naga miyam na thogan banate masidi india na chahi deke daruk hena naga miyam ge historical amasung political ki khongkong na bakamari leinare issue asi thengna ba waraba matamda india government na naga political solution parang na pakona bagi mingda kaibung tahan bagi polisi amasung kahen thagat pa thawong sing chatari anasu maral seri mamang da tawkhi bagum hojik lairiba phibam asida made in India collaborators singna political commitment di jawtana naga singbu mika han kita wasak kya kan loina na chamam na ba pokhan ba masung lang thang na ba honari ado ba henesen amgi oina sigumba lawnam namthak sing asina makhata na humdun chat kada ba leitre ai khoina khangali ba wafam asi hojik Delhi de sathari be into naga political talk naga solution prakna ba khona bada thengna be issue ani habadi naga national flag amasung constitution yajabu ki matang ni anasu serol sina makhatare makatarak pa atop paw amadana singhu border da nihang laloglup na dalit ama harkhre yesi commission na thong adu condemn dawkhre Delhi Haryana border da laiba singhu area da Sikh laloglup oripa nihang kangbu na ngasi dalit community ki miwi amatam thina alamba thong bo National Commission for Scheduled Caste ke chairman Bijoy Samflan akan bomong da janing da ba phangdokre thawthogadu ki matang da preliminary report amba pungkun mari gi manung da pikhalakna ba Haryana Police ki director general da commission asina khangnikre laibak thiba tawdok adu ki matang da commission ki chairman asina Haryana lenga ki mekede ki khodak ta ain ki waiba akan ba thabak maral iba singi matuk ta lokot kadabani anasu Haryana ki chief minister Manohar Lal Khattar da cherola me iduna khangnikre Lakhbir Singh ko bod dalit community ki mi adu ki asi bhaksang adu Haryana ki Sonipat district manung chanalaiba Kundali area tlaumi singna Pradesh Satariba mafam amaki manakta laiba police ki barricade amada Lakhbir ki khutna ma kakathlaba matung da punchindun thamlam pathengna kibani Lamisar protest oriba mafam atu Delhi Haryana border ki Singhu area dani Lami Singhi khongjang asiba mangjal thana sawatun lamjing lamtak pagi thabak Chathariba lamjukte kisan morsa ki maiki ki phongdor ki bada laibak thiba miya hat pagi thawdok atu nihang haina khangnaba Punjab ke Sikla logba kangpu mana sathaki bane Kanglo pasina sumhiat pudu makona sathavani ana claim tawrakrabani Sikh Singh ki dharma ki sekla balarik amu wariba Sarvro Grand Fukarim kathaina bo mafam se Lakhbir Singna yamna toina phongdorak padagi mahakpo hatkibani ana lalolop aduna sengdorakhe National Commission for Scheduled Caste ki chairman Bijoy Samflan Lakhbir Singbo minungsi jawdana hatok lamba thawdok adu jaring daba phongdok aduna thawong adu terrorism ki bachane thawong asi Afghanistan da Taliban singna chathariba adu chapmanai aiba wafam phongdoke Scheduled Caste kaung ki manung da chaliba Lakhbir Singh asi Punjab ki Tran area da laiba mioi amane asiguma Taliban ki thabuk thawong asi kaidong da taraina loroi da bane khongjang janchiliba lawmi sadun mafam adu da Nihang China makal maka kya gi kahena tam thira thabak sing chathari asigumba tam thiba thabak chathari ba laloba sing khwaidagi akan ba maung da dandi pifam thogi anasu chairman asina Twitter da phangdorake aroiba da content sing asig marwaiba pau khara asiba pau damjari ba Manipur local news YouTube channel amadi Facebook page asidagi yangbiri ba punamak patha ka sari channel asina domda kana badi subscribe to be subscribe to be rumaloina na like and share to su kawi gunuk namakpo amaka na ta ka sari